The Manipur Conservation of Paddy-Land and Wetland Act 2014 ki atingba laina Manipur ki lawfam kaya da yumkai school farm factory na chingba construction mayam ama leptana sajalakli oirakliba fibam asida laingakna act asi ningthina chana hanba ngam haudrabadi Manipur ki pukchak thakleba lawfam sing asi Manipur ki map tagi tapna mangkhiba yari hiramasi gi matang the Impact News ki reporter RC Mangang Chamadi camera person Henry Sapam dagi akanaba pautam ama Manipur da leiriba lofam singdagi chathok barang kaina puthokpa ngamdabana lamdam masigi miyamna sahi khudingi mapandagi puchilakpa hawai chengwai yauna atei chanaba polam kaya mipan tangduna lakli asigumba awaba phibam asi mayok naringai charak asida pikhraba lamdam masigi lawu singu tawnariba lofam kaya company yauna lanai miyoi kayana tungan ba hiramda chemgat chagatpagi thabuksu leptana chathanaragli Nakalamromda Mangchilaklava lofam sing kannaba pandamda Manipur Conservation of Paddy-Land and Wetland Act 2014 kauba ek ama State Assembly da passed awduna Manipur lengakna chanhanba haukrabani adubu ek chemduna chanhanba haukre haiba khaktani lofam kayada sagatnaragliba infrastructure sing asidi ngachi phawba mari leinaba Agriculture Department Revenue Department amadi Settlement Department na ngachi phawba thingbagi wafam leitre ek asigi matung ina lawmapu amana maki lofam adu inkhol natraga Atopa hiramda semgat chagatpagi thabak yadi akaknaba maram kharada sijanabadi ekasina ayaba piri Lowsingi phibam se concern agriculture officer dana chatpa matamda yum sajilakpa karkhana sajilakpa sina singma mayam do madu committee da report tawre herga madu kari thom thoke penalty pigadra natraga madu rehabilitate tawgadra madu gi mayam da khanaga daw adubu lofam di leiraga mayum di lejadaba miyoi oiragadi panchayat ki lamda 0.20 pak chawba aduga municipality ki na konba mafamda oiragana lamgi saruk 0.10 pak chawba mafamda yum sabagi ayabadi piri amaromda ek asigi section 19 ni matung ina kanagumba law mapu natraga miyoi amana lawfam chingbu inkhol natraga atopa hiramda chemgot chagat patarabadi lawpu natraga miyoi edu chahi ohumdagi tadana kaisum sangda thamba yai madugi mathakta lupa lising yang khaidagi lak ani phawa file thigadabani hainasu ek asina mayek sengna palli aduga lawfam kannaba lengang na ek chemduna paikhaliba thabak jengchinaba leiriba official singna karigumba mathauda pungning changdana thabak tawrabadi ek asigi sexual trial gi makhada lapu adumakna phangliba cherak adumak phangbayai kui dana yamna chawba khoigi tribe haigadra Impal West ki lobuk singda unauthorized permission yaudana khoi sagalakpa yum karkhana singba atop makhalgi construction sing mayam sagalib se mase khoi loina ba khoi kino notice sub tawre matang asida panba yabadi miyoi kayana hojik maru oina tampaki lofam kayada lebak haijinduna lepa leitana yum ngayok farm chekon na chingba tungan ba infrastructure kaya chengwal agliba asida lofam kannaba honariba lingaki mari leinaba department na phaba punma natraga chairak piba leitri madugi mathakta law and order ngaktuna miyamgi lanthung ngak chenbada achauba thogang lawriba state police na su semgat chagaliba sing asi thingba udri ek khatamak semlaga tawpam thoba thabuk tawdrabadi karamna mangchilaglaba lofam kangadawribano haibasi achauba wahang ama oiri Porampat subdivision makhada leibadadi villages khara notice thaba hauzare samna hairabada kairang maitai lisang hiden takhok Lairen Pat Top Dasra Achan Bigai Chingmairong Nongpok mai sumaina sumtodna villages kaya maruma da khoi identify tawzari dugu notice thaba huzakre nakal amaronda leifam leijadraba miyoi kayana masagi lofam du yum chaba amasung selfie drabadi lenga ki thabak phangde thasinariba lamdum asida masana masabu thau piduna senthok lambi laknabagidam lofam sijanabada the Manipur Conservation of Paddy-Land and Wetland Act 2014 hariba ekasina Chairak hekta piradra haibisisu khana ningai oiri asigumba awaba phibam asi laklaba matamda lafam sijanariba miyoi singi hingnabagi hakki wahang lakloidra haibisisu naina pham thongli phibam asi laktanaba lafamda sagaliba infrastructure sing chaba hawrapa natraga haunaba thawang tawpada matam chana thinghauba haibisisu yamna mathau tari matang asida Revenue Department Settlement Department amasung Agri Department gi staff amadi mari leinaba authority gi official singna thagi tolop ngaiduna table da thabuk taw Mahuta Hakteng Nana Jingchinduna Manki Gadoraba Lopomsing Kalhona Bogi Honaba Matam Oire Karigumba Miyang Changhograbadi Haujik Ladiba Manipur Lopomsing Asi Sahi Karigi Matunda Uba Pangdaba Yabagi Akiba Laibagi Matakta Chathok Putopangam Dabana He Namipal Tangba State Ama Oirapa Yari Ikhogi Sheikh Nur Hassan Social Worker Masam Lam Nasilobi Re Ingon Nasi
ꯂꯩꯕꯥꯛ ꯊꯣꯟꯕꯤꯔꯒ ꯑꯗꯨꯇ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃꯃꯝꯁꯨ ꯁꯥꯕꯤꯔꯦ ꯃꯁꯤ ꯂꯩꯅꯉꯥꯏ ꯃꯌꯥꯝꯅ ꯗꯁꯨ ꯌꯦꯟꯊꯣꯛꯄꯤꯔꯦ ꯍꯩꯅꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯥꯌꯣꯛꯅꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯣꯏꯅ ꯆꯠꯅꯕ ꯍꯧꯈꯤꯕ ꯗ ꯃꯅꯤꯄꯨꯔ ꯀꯟꯖꯔꯕꯦꯁꯟ ꯑꯣꯐ Paddy-Land and Wetland Act 2014 ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯅ ꯀꯥꯟꯅꯕ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯁꯥꯄꯝ ꯍꯦꯅꯔꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ RC ꯃꯉꯥꯡꯆꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯁꯃꯨꯔꯧ ꯂꯧꯀꯣꯡ